Lakhipur online puthok saba September ki tang kun mari yumsa kaisa numit ki Khomjinba Pao tabirase ahan bada maroi pao saknai raba saisakpa Jubin Garg ki poloi bagi thoram laiba ki kai khumna ba kaloina na pangthokre Rashtrapati Draupadi Murmuna 73 Suba National Film Award jenthokre Manipuri Autonomous Council Demand Coordination Committee Assam na makhatana awareness campaign pangthokre Jiribamda PM Swanidhi ki makhada Lok Koilan Mela pangthokre North East Frontier Railway na Durga Puja ga mari lenana special train niputaruk chalhalagani Nong kanna chubana maram oiraga Kolkata da khusemgi chawmayok nakre miyoi tara gi punsi mangkre amasung Jiribamda chathariba kang tournament ta Yawol Club B Champanagar final da khongthangjin khre Haujik mapungoi pau tabirase saknai raba saisakpa Jubin Garg ki poloi bagi thoram ngarang Guwahati ki manakta Sonapur ki Kamarkusida Jubin Khetrada leibaki obai kai khumnaba kaloinana gun salute kaloinana pangthokre masing thingamdraba mahak punungsi jaba singna mitki pirang kaloinana aroiba bidai pikhe Mukhyamantri Dr. Himanta Biswa Sharma Pradhan Mantri ki mihutoina Kendra ki Mantri Kiren Rijiju Kendra ki Mantri Sarbananda Sonowal Kendra ki Rajya Mantri Pavitra Margarita Assam Vidhan Sabha ki Speaker Biswajit Daimare Pradesh Congress ke Sabhapati amasung MP Gaurav Gogoi Opposition Party ki luchingba Debabrata Saikia na chingba miyoi kya na saruk yaduna saisakpa sigi maphamda ikai khumna botke Arunachal Pradesh ki CM ki maikaitagi Rajya ki Resident Commissioner na aroiba shraddhanjali katke Jubin gi imung manung gi warep mantungina Laikhitrabagi tarahumdoini subagi shraddha ki thoram Jorhat pangthokani amasung poloi bagi ut adu Jorhat ki miyamda official loina khusinagani hairi Rashtrapati Draupadi Murmu ngarang New Delhi da 73 Suba National Film Award jenthokre Sagnai raba actor director amasung producer Mohanlal da Dada Saheb Phalke Award pikre Hindi film 12 Fail da Best Feature Film gi mana pikre film asi IPS officer Manoj Kumar Sharma gi punsiwari da yumpham oiba mahakna class 12 ki parikha da fail ojarabasu awaba kaya mayok naduna IPS officer oirakibagi pugning thoganingai oiba film amani Jawan film gi tamak Shahrukh Khan amasung 12 Fail film gi tamak Vikrant Messi anida punna Best Actor gi mana pikhe Mrs. Chatterjee vs Norway film gi tamak Rani Mukherjee na Best Actress ki mana phangkhe Haukiba September gi 18 amasung kun mathang sinna nimit sing asida Assam gi saknai raba saisakpa Jubin Garg amasung Kasar Ranipur dagi haukiba retired SCS Ngariambam Chandradas na manung matam chadana laikhitabada Manipuri Sahitya Parisara Samna awaba phongdokre ngarang September gi kunhumdoi lebak popan mita Kasar Konjing Lekai da leiba Manipuri Guest House ta phongkiba awaba phongdokpagi mifamda Parisat ki Central Committee gi Dr. Purisabam Biramani Koizum Sopon amadi Dr. Harongbam Rajmani na Dais Telengsin ki Thauramda Central Committee gi Dr. Posomam Rajbihari Loinana Oinam Biramani Dr. Soibam Haridas Sawaizam Subongkor Parisat ki Kasar District ki President Y. Profullo Konsam Robindro Parisat ki Lakhipur District Committee ki President Leisungma Robindro Loinana Laisram Nandakumar Changamayum Ibobisak S. Gaur Babu Professor Y. Rajbihari na chingbana saruk yatuna awapa phongdokpa loinana minute ani tumina leiduna mapugi khuya da thongni saki haina Dr. Maisnam ningaibagi cherolama da phongdorokli Assam gi sagnai raba saisakpa Jubin Garg na manung matam chadana laikhitabada Manipuri People's Front Assam na awapa phongdorakre Front ki President Yengkhom Upendra ki paujelamada Jubin Garg na laikhitabada Front asina Assam gi miyam ga loinana lepminari amasung mahaki mung manungi awapa dasu saruk yazari hairaduna mahaki seising aikoi gi thamoida matam chuppagi oina leihoragani haina phongdorakli Rajya asigi sagnai raba saisakpa Jubin Garg na laikhidabada Young Manipuri Council Assam Ramnagar Unit na saisakpa asigi maphamda shraddhanjali katkre ngarang Ramnagar ISBT point pangthokhiba thoramda General Secretary Kula Irengbam Central Advisor Okram Lakhikanta Lunana All Assam Meiteis Women Protection and Development Committee Silchar Branch ki President Ima Nibarani na chingba miyoi singna sarukya khi hairi nahan tang tara mapan Koy di Assam din maning jatlaba
ꯁꯪꯕꯤꯠꯁꯤꯡꯒꯤ ꯕꯤꯟꯒꯥꯔꯅ ꯈꯪꯍꯧꯗꯅ ꯃꯗꯨꯝ ꯃꯇꯝ ꯆꯥꯅ ꯂꯩꯈꯤꯗꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯋꯥꯌꯦꯜꯁꯤꯡꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯉꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯠꯃꯥ ꯁꯥꯟꯇꯤꯒꯤꯗꯃꯛꯇ ꯁ꯭ꯔꯙꯥꯟꯖꯂꯤ ꯀꯠꯆꯔꯤ. September ki tang kunumdoi Hailakandi district ki manung chana laiba Lala BT Road Durga Mandir da Manipuri Autonomous Council Demand Coordination Committee Assam ki miut singna Assam da chahi cha kayada ki khundarak laba Manipuri singi oina Autonomous Council ama Assam da sembio haiba ihau gamari lenana awareness campaign pangthokre. Campaign asida committee asigi working president advocate Ngangom Ramakanta, co-convener Dr. Raju Khumuzam, Vice President Roman Luang, Executive Member Ketrimim Indra Kumar, Birjit Pandembam Amadi Lamdamasigi Maira Paibi Masing Loinana, W Soilen Singha, Nongthombam Bisu, Lala Municipal Board ki Vice Chairman, Kaibam Sanatomba, Dr. Gauri Amadi, YMCA Central Committee ki Advisor, Ngangom Sanjoy na Chingba Mio Singha Sarukjaki, Panbayay, Hairiba Campaign asida Lala BT Road ki Miyamda, Autonomous Council haibasi karino amadi karigidamak Autonomous Council asi Assam da leiriba miyam kidamak mathau taribano haibana chingba wafam thamkibaga loinana committee asigi miut singna Autonomous Council gi maramda iba chejai amasu yenthoklamki khunja asigi miyam nasu iho asi mai paktriba phawba sawatkani haibagi thajaba thambirakki hairi. Jiriba Municipality Council na Council ke Conference Hall da PM Swanidhi Scheme ki makada Lokwailan Mela Lisingani kunmanga maipak na pangthokre. Thoromasigi maroiba pandamdi street vendor singi anoba application sing lokatpa loan pipa amasung imung manung singi socio-economic profiling tobani. Mela asida Punjab National Bank, Manipur State Cooperative Bank Jiribam amadi Bandhan Bank Limited Jiribam ki miut singaloinana Town Bending Committee ki member sing su sarukjaki. North East Frontier Railway na Laklipa Durga Puja, Deepavali amasung Sat Puja ga mari lenana chathok sa sinda kudong sana na bagitamak special train nifutaruk chalalagani haina lauthokre. Train sing asi Silchar, Guwahati, Agartala, Kolkata, Bengaluru gumba maroiba sahar singi marakta chengani. Kumai gi matam asida railway da mi chinbagi chang hanthahanaba amadi ticket ki demand hengalakpa sina khongthang asi lokatpani hairi. Chahi kuntra teret ki manungda khwaidagi kanna chukhiba nongna numidang amada Kolkata sahar hojik ising ichaw mayok nakre. Kolkata gi Benia Pukur amasung Goriahat na chingba mafam singda electric na chingduna miyoi nipan ki punsi mangkre. Amasung miyoi ani na isingda Iraq na tuna sikre. Kolkata gi lambi ayamba turel ga chap hanakre masina maram oiraga metro gi rail lepkre flight ki amarom cancel tawkre hairi. Bharat ki meteorological loisangna September gi kuntaruk phawba hairiba mafam asida orange alert lauthokre. District Kang Association Jiribam na senduna mamangi tha August ki tang kundagi hauduna Babupura gi Lamlen Community Hall Kangsangda Jiribam Kasar amadi Hailakandagi Kangkut kunma thoina saruk yaduna sanariba taramanga suba late RK Lalasana Memorial Mix Kang Tournament lisingani ga kunmanga ki ngarang sana kiba semi final match da Yawol Club B Champanagar na LEC Babupura Ebu Panjal taramathoi mapanda maithiba piduna Yawol Club B Champanagar final da khongthangjin kre. Match asi ke manglemba singna umpire aduga H Inau Pisak singna scorer oibiki. Tournament asigi ngasi nungtil punga mataba matamda anisaba semi final match da YLCA Dibong Kunoga SAYC Sorogating B A ka sanaragani. Energy Healing Center Rongpurda computer gi matengna Anoba madi ariba anaba singbo computer gi matenga layo khangdokpuna layengba hausare. Computer gi matenga makal makhagi anaba singi report lawthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani. Maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phanbi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba
khutang chikpa spondylitis phai chingba liver amadi chakhau gyanaba piles wakhal gyanaba tumba yadaba sor chinba dulaina sine chingba layang da yarakani loinana matam sangna hu chenba hidak charakpadagi side effect amadi I da hu chenba toxin lairakpa I watpagi anaba koktanaba amadi steam bath ki kudong saba lejare Silchar Rongpur Part 2 gi Stone Crusher manakta lairiba Energy Healing Center da ngasimak gengsimbirabu mangjongna appointment ki damak mobile number 9395-732-456 number asida call tawbiragna bakhanganjari Bikasi Agro Producer Company Limited Singirbon Kasarna Putokpa Lamdam asigi Laihaudagi Thokpa Cheng Ranjit Amadi Chengi Yamna Chingba Lakhipur Fulertol Poilapul amasung Silcharda condition kharagi makhada adomgi yumda delivery pinabagi khudongchaba thamjari khudongchaba silaunabagi damak mobile number 96138-53127 natraga 94354-05527 number asida order tawbiba yaragani adomna leibiba cheng asina lomi singi sandan lambi oibata natana samasa sigi senmit londasu chauna mateng oiragani haibagi thajaba thamjari paujanjariba Bikasi Agro Producer Company Limited Singirbon Kasar Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maroiba pau amukanna sagnai raba saisakpa Zubin Garg ki poloibagi thoram leibaki kaikhumnaba kaloina pangthokre Rashtrapati Draupadi Murmuna 63 suba National Film Award janthokre Manipuri Autonomous Council Demand Coordination Committee Assam Namakatana Awareness Campaign Pangthokre Jiribamda PM Swanidhi gi Makhada Lok Koilan Mela Pangthokre North East Frontier Railway na Durga Puja ga mari lenana special train niputaruk chalalagani Nong kanna chubana maram oiraga Kolkata da khusemgi chawmayok nakre miyoi taragi punsi mangkre amasung Jiribamda chathariba kang tournament ta Yawal Club B Champanagar final da khongthang jinkre Lakhipur online YouTube channel gi pau sandok jaba ngasigi oinadi matang asidaloi jare